Manipur houjik thokliba Irang Asida Congress Party na political advantage Lounaba Hotnaduna Leire haina Lamlai AC MLA case Ibomcha maral shirakli. Wafam asini tiaipa tutekta leiba thamba sanglenda pangthokiba paugi mifam amada mahangna phongdokhibani. BJP Manipur Pradesh ki Vice President N Nimbas yauna pangthokiba paumi singa unaba duda MLA Ibomcha makatana hai. Ngarang outer gi MP Alfred Atharna Manipurda Irang Asigi hawrakfam ase Chief Minister Nongthombam Biren amade mahaki leadership ki makhada leiriba lengak asina thokhanbani. Chief Minister Nongthombam Biren sindokadabani. Masida Prime Minister na midyang changadabani haina phongdokhiba adu laibak thibani. Houjik thokliba Irang ase lengak asina Manipur gi integrity kaibe yaroi. Separate administration natraga union territory pibe yaroi. Illegal immigrants sing khandoklaga masagi maramda halhangadabani. Drug pushilakpa yaroi, umang koktokpa yaroi, poppy thaba yaroi, reserve forest area da mitasinba yaroi haidubadagi haurakpani. Mamang chaigi me ahumda all tribal students union na tribal singi oiba solidarity rally ama chatpada torbung banglada maitegi yum sing illegal immigrants singi agenda sagatpa kangbuna mai thaba haurakpadagi Irang asi thokibani haibasi leibag miyamna khangnaraba wafamne. Adubu MP Alfred Atharna Irang ase Chief Minister na thokanbani haibasi wakai ngang bakawi. Chief Minister Silaga lengak asina tunggi mirolgi damak tauge khaliba thabak sing ase MP Atharna tawba ngamgadawribra haina hangladuna Congress Party gi oina tawrakpa thabak sing ase vote phangnaba vote kanaba tawi Manipur kaiba natraga kaidaba haibase karisu khangdana leibagum tawi Manipur gi houjik thokliba Irang asidi political gi khenaba lining gi khenaba sing thadoktuna aikoi amata oina thengnagadabani adubu Congress ti hiramba sida puning changde Congress ki central amadi state leader sing na Manipur gi houjik thokliba Irang ase miyam na pamba mongda loishina bahonade Irang asi thuna loishinduna miyam gi awaba kokhangadabani haiba khaktani karamna loishingadabano haibadude nongmata haide maramaduna Irang asigi matangda Congress ki oiba chapchaba phirep ama miyamda khangalu haina mahana makatana phongdokhi Center ki amasung state ki Congress ki leader singa Irang si loisalu da mai kuiman ngre relief center laibu sing si waman ngre noi BJP na wahalibni Narendra Modi ji na wahalibni Amit Shah ji na wahalibni Biren na wahalibni si thu na phalo da mai kari da loisan bano moi pami se du sungai haide kari gi no ba do hai ngamdri khoi Manipur pradhan pami si mitok khantok kiba halan gi ba NRC jalan ba sam rai pholok thok ki ba soin so mayam gi leibu diman se si pi ga dam ne du ko loisan ga dam ne di sungai haide already separate administration pitho ko loisan se haira kari gi no ba se haide se haibum thok ne what is the stand of Congress party si spell out to them ne adu ko loisan na borom da sangsamina se adu sungai haide da wa da leiro kana bu wa da yaurigi Manipur leibu sing se loina maksi government su praja su all walks of life to leibu mi fu no waram ne